China ga anoba trade deal yanakraba matungda Canada gi mathakta Trump na chada chamagi tariff ki warning pikri. USA gi President Donald Trump na ngarang yumlo na ba laibak ama oiriba Canada dagi pushilakpa potlam khudimak chada chamagi tariff thamgani haina warning pikri. Karigumba Canada na China ga nauna yanakhiba lalon itiki oiba deal adu bakha chatharabadi thabak oina pangthoklagani hairi. Canada dagi Prime Minister Mark Carney na US ki President Donald Trump ki maikay dagi hojik lairiba malengi oiba fiba masi anauba mayol ama puraknaba silli haina maral shiba laikhrabani. Trump na mahaki social media post irakpa warol amada Mark Carney na Canada bu China gi potlam thadafam oina basilli madudagi USA da yoholakadoribani hairiba khongthang asi mahakna lana laurakpani haina thamki. Trump na haukiba chahi asida threat ki oiba lan ama tongan ba malemgi leibak singda chatharakibani madugi manungda yumlo naba Canada su yauri. Adubu chatliba tha asida Canada na China ga anoba lalon itiki oiba yanaba ama puraktuna China gi electric vehicle sing Canada da yoshilakpa matamda tarif hanthaba aduga Canada da gi farm gi pothok sing China da yoba matamda tax yamna lohandaba haina yanakibani. Mamangdadi Trump na Mark Carney khongthang adubu afabani haina phongduklamlaga hojikna chada chamagi tarif thamnanaba warip lawrki khongthang asi handakta Greenland gi chayet nariba khongthang asida Mark Carney na laingak singi makhada nonjagada banatti Canada na hingliba asi US gi maramda natti haina phongdukpa leikhi masigi mathakta Gaza gi matangda Board of Speech sembagi members sing invite tawbagi matangdasu Canada gi Mike Carney bu hana lista yarumlaga kona thangda amuk maming lokthokkhibani. Ningsing bayabadi Trump na President oina nau thau puraklaba matungda Canada leibak pusu US ki makhada lainaba wafam phongdukpa laikhrabani. Trump na mahaki social media network ta USA gi anauba map ta Canada, Venezuela, Greenland amasung Cuba bu makhoi gi territory ni haina mark tawribani. Loina na Canada gi Prime Minister Mark Carney bu khanaba hobagi mawongda USA gi state amagi mawongda lauraga Governor Mark Carney haina sizinaba fawba yauki.